Israel amasung Hamaski lanfam numit kunga humnoini suzilakli, fibam yamna lusilakli, hauji Gaza sahar asida social order pumang mangsilakpagum taure. Northern thangba Gaza da hauji yamna kanna lanthengnari, Israel forcing tapna mafam kaya ama lausilakpa haurakli, aduga Northern thangba mafam da leiramba Gaza gi misamsing Central amasung Southern thangba jaga sida tapna thorakpa haurakli. Mathwai hingnabagidamakta chenthorikhiba miyamsing aduna hauzik chana thaknaba laisilaktabana maram oiduna afangba mafamsingdagi pochai lut tawduna lakpa horakle. Central Gaza amasung Southern thangba Gaza da leiriba United Nation gi tengbang polamsing thamba warehouse singdagi afangba pochai khudingmak miyoi kaya ama changsilaktuna puduna chatkhre haiduna United Nation gi report amada phongdorakli. Makhoigidamakta mating pangnabagi porakliba polamsing asibu yanthoktringaida warehouse-dagi changduna lakpa haibasi leiriba misam praja aduda akiba amasung makhoida darkar oiriba polamsing adu yamna wasilakpadagi phangaroidra haibagi mipaiba adu kayamuk yamna wanglabage haibadu ekhona khangba yare. United Nation gi maikeidagi hauji Gaza da leiriba mating pangnabagi-damakta polamsing asi leiriba miyoising asigi yengnaruba taragadi aduki matik yamna watli haiba wafam asi thamlakli. Electricity kaktatkiba khakta nattana second phase ki attack asi haurakpa matamda Gaza sahar asibu communication gi system asi mapung fana shutdown tawkiba adu haujikti mafam kharada restore tawba haurakle haiduna report asida phongdokli. Hamas ki maikeidagi haujik asi makoina Israel dagi faduna porakkiba hostage sing aduga Israel gi jail da leiriba makoi gi prisoner sing aduga onthoknanabagi damakta sem sare haiduna phongdoklibani. Nakal amaromda haujik Israel gi mathaktasu internationally aduki matik pressure yamna lakpa hore. Rishi Sunak amasung Emmanuel Macron gi maikeidagisu haujik sathariba Israel gi operation asina maram oiduna lanfam asibu hena pakthok chawthok halaknabagi maram ama oirakpa yai haiduna phongdokhrabani. Norway gi Prime Minister gi maikeidagisu Israel gi maikeidagi haujik humanitarian gi oiba losing violate tawduna Gaza da chathariba attack asida yaningdaba phongdokli. Khwaidagi maru oiba amada White House gi maikeidagi haujik Israel gi maikeidagi masa ngakthokchanabani haiduna chathariba attack asida Palestinian misamsing amasung Hamas anisigi marakta yamna chekshina yengduna khandoklaba matungda misamsing asi sokhalloidabani haina Israel gi mathakta phongdokkhre. Masiga loinana hauji thokliba irang asi athuba matamda loisinhanduna two state solution da amuka hana lakhanabagi apamba du US ki maikeidagi thamki. Hauji soknariba lanfam asi numit masing yamkhalagliba makai Israel gi currency oiriba shekel gi value asisu noma gi adumak hantharakli. Hauji soknariba lanfam asina maram oiduna reserve oina leiriba miyoising adusu lanfam asida kakhatkibana maram oiduna hauji Israel gi oina leiriba sector kaya amada sinmising wasilakpagi yamna chawba problem amasu lakli masina maram oiduna laikadawriba chahi asida Israel hairiba country asida economically aduki matik yamna chawna hit tawgadawri. Masini hauji fawbagi oina leiriba development sing asi makha taba anokba video amada amukha na thengnarasi.